mayam puno putaram noksari CSIR North East Institute of Science and Technology Lampen Patki Dr. Huidrom Birakumar Ibirakpa Hidak Kannraba Pambising Heinoujom haiba matang asida paudamam taminasi Manipur gi maitai natraga maitai singi sanarol amadi praman panthai singda sinaba pambising gi manungda amani Heinoujom natraga Heinoujom hairiba pambi asini Irat puja toba khara dasu maroina katnaba hai singi manungda su amani kanaguma imung amagi yumbal adu mathung sadraba amadi sanarol gi wangmada yumbal adu satharabadi imung adu Heinoujom yumbal telaga yahib haina praman panthai taunai Heinoujom gi masong manga panduna maton anem huithaba aduna maram oduna hai adubu hek thamba matamda ihai haiduna thamning mamongda thamba yadaba adu yumbal mathong sadaba imung amaga sangdamnabagi wafam Heinoujom pambi se ingista start food natraga five corner natraga carambola hindi da kumarak Indonesia da bolimbing French da carambolier Spanish da carambola Bengali da kamaranga scientific natraga botanical ga maming da everhua carambola natraga everhua iputengula haina kawi amasung everhua si sagai gi manung chali adubo botanist khara di pambi asi obzali de si sagai gi manung da thambi everhua gens di makhada malem apumbagi oina species ani khak leibagi manung da Heinoujom gi carambola asini adu topa aduna everhua bilimbi asini bilimbi si karigumada cucumber tree haina su kaunai aduga mahai adu yamna mamun phadrabadi sinman bana saba ngamde paudam singi matungina Heinoujom pambi asi khano pok thangba asia gi khara hena saba tropical gi lamdam singdagi haurakibani amasung mafam sing aduda yamna kuiraba mahorol gi matamdagi thaduna sinaragle paudam aduna makha taduna asumna iri madudi Heinoujom pambi asi Austronesian lalonba singne India Pakistan Bangladesh Nepal amasung Sri Lanka da yamna ngaligi matamdagi puraktuna thakibadagi ngasidi pambi asi mausagi wa mongda haukre paudam singi matungina Heinoujom mahaida yauba maruba machal singdi flavonoids alkaloids tannins saponins asini masigi mathakta gallic acid ascorbic acid proanthocyanidins amasung epicatechin asi yawi mineral singi maruina thiamine riboflavin amasung vitamin C asi changwana yawi hana paudamni mamun phadreba Heinoujom mahaidagi mamun pharba Heinoujom mahaina antioxidant isi saruk ahum hena yawu maramna makhal kaya gi laina tina sing laina ngaktopu ngami yamna puning thawganingai oiba paudam amagi matungina Heinoujom mahai gi matongdagi makudana yamna hena antioxidant yawu maramna hai asi maku yauna sabi gadabani bigyana sangyang chathaduna yengmada khangba ngamkhre madudi Heinoujom amunba mahai asi miyoibagi ida sini sang hena yawba cancer makhal kaya marum mit ngawdong tungba thabo migi laina sing amasung tang sauthokuna sikpa naba tawba asi layengmada hidak ona sinaba yai yamna liraba ana layengda ida sini sangwangna yawba amadi igi khongjel wangmada Heinoujom mana adu kupna kaklaga sa ona isingna loduna sema mahi adu sangnana pithaktuna layengnai hariba sema mahi adu saning thangninga phaudaba amadi khong hamthabada su pithaktuna layengba yai thabo migi mapangan sonba amasung laina singda Heinoujom mana nautak tawbadu sugairga lobo mahi aduda hohi khara lekhairaga sangnaina nomda anirak samas amamamgi sangda pithaktuna layengmigi paudam lei hariba sema mahi adu pithakadasu arum laihau tawba adu hanthanba ngami hana su sinai thibung thirinda til leibada Heinoujom pambigi mana adu sugairaga lobo mahi adu sangnaina pithaktuna yamna kuiraba matamdagi layengnarakli Heinoujom gi mana adu sugairaga sema molom asi unsagi makhal kayagi laina sing maroina scabies hana koba phugri asi layengnabagi paudam sing lei kanago miyoi mahu thaksin khrabadi Heinoujom pambigi noktak tuba mana adu isingda sugairaga glass amarom khudakta pithakpada yamna kanaba phal phangba ngamgani haina paudamni ariba China gi layengda Heinoujom gi mara asi sugairaga lobo mahi adu diabetes maru oina type 2 diabetes mellitus asida pithaktuna layengnai Bigyana thijin mati khangma ngamkhre madudi asogapan kayada Heinoujom mana sugairaga thomada China adu yamna sinthaningai oina hanthanba ngami habisini pauduna makha taduna morphine anabagi China hanthanba aduga Heinoujom mana na China hanthanba aduga mogong mane bigyan gi paudom sigi matungina Heinoujom mana asi kokphai suja amasung mahi matai kaya marumsu hatpu ngami Heinoujom mamun basi khomjinglibi mama singi khomlang hena thogan bangami adugo yamna section bigadabadi ini ga anaba leiba amadi ising yakam toina hogan mamioi sinadi Heinoujom mahi asi sabi roidabani aroi bedang asigi paudami video yengbiru kunopu amunga thagachari